THASIGI AMADA truck AMAGI driver HANDYMAN JIRIBAM की LEINGANGPOKPI पुलिस आउटपोस्ट मयादा मणिपुर पुलिस की मोबाइल टीम AMANA TAMTHINA FURAKPADA NATTANA पैसासु LOUBIKHIBA अमदी POTCHEI MAYAM अमा YAORAMDA THOUDOK अदुगी MATANGDA THASIGI 19 FAOBAGI MANUNGDA MARILEINABA authority dagi positive response Fangdrabadi Makhal Makha Kayagi Khongjang Changsillagani haina THOUDOK aduga MARILEINANA semkiba JSC na Fongdorakli THOUDOK asigi matangda ngasi lilong kaithelda pangthokiba paumi singa unabagi mifam amada JSC against the brutal torture of driver and handyman by Manipur Police Personnel Mobile Team near LEINGANGPOKPI Police Outpost JIRIBAM on July 1st 2025 ki convener Mohammed Helaluddin paumi singda haikibada THASIGI AMADA yotek thangtek scrap puba gari amabu fazanduna gari thoriba driver amadi handyman nomagi chara tanzariba sinmi amabu tamthina fuirakpabu JSC na thamoi songna condemn directly Mohammed Helaluddin na makhatana Fongdorakibada asigumba thawong asi chathariba Police Mobile Team asigi mathakta matik chaba action lokhatpiu haiduna yotek thangtek mapu oriba Hafiz Martin and Sons na Manipur Governor Amadi DGP da Wakacherol Pisinki adubu ngasi fawda positive response ama fawa fangba leitri haina so Fongdoki THOUDOK asiga mari lenena semkiba JSC na amuka so hanna Governor of Manipur DGP Amadi MARILEINABA singda memorandum pisinduna THOUDOK asigi justice fanghanbiu haina Kangan kiba leire THOUDOK asigi matangda MARILEINABA singna lakliba tang kunmafan fawda positive response pibidrabadi Thangnaba numitagi lamda masida lariba CSO singas khutsam naraga Makhal Makha Kayagi Khongjang Changsillagani haiduna print namadi electronic media ki khutangda pumnamakta khanganjari haina JSC ki convener Mohammed Helaluddin makhatana Fongdoraki ngasi paumi singona baduda JSC ki atai members singamadi yotek thangtek yoliba dukan gi miyoi singsu saruyaki scrap puba gari amabu phajinduna gari thoriba driver amadi handyman loinana Nomagi Sarata Aliba Sinmi Amabu Tamthina Pubirapa Ase Sina Tamu Songna condemn Tawi Ahan Boina and July THASIGI Tang Amada JIRIBAM Police Station Gi Manung Sanna Laiba LEINGANGPOKPI Police Outpost Mayada Khamduna Leramba Police Mobile Team AMANA Thoghan Khiba THOUDOK aduda Step Puba Gari aduda illegal Oiba Kolam amata yaukide scrap material sing adugi godown chalairiba Hafiz Martin and the Sons yamna siengna yokte thangte khomjin jaraga Government of India gi license paiduna business achi tawjaribani siengna business tawjariba mioi kayadagi National Highway New Kasar Road asida niyom kaina paisa lobiba driver singbu Tamthina Pubi Chaibagi Pau Kayamasu Akoi Tari Taraki Basuyai Masi Punamaxe Amuana Tobigano Sumbazi Togan Bigano Haiduna MARILEINABA singda JSC Magai the Gap Pilamasu Taujari THASIGI Tang Amada LEINGANGPOKPI Police Station Highway Police Outpost Mayada Thokiba THOUDOK aduda Police Mobile Team aduna driver amade handyman Gariyal Yaurapa Mio sing aduda Lupa Lak Manga Piu Haiduna Tamthina Puba Raki Amasung Pubi Raki